Houzik Ccpur Erang houkhre Zomi Genjina Mogimi ani lokapta numit homni suro phawba thadok tabagi mayokta Ccpur Police Station mamangda thomjinkhre Kaithel nupi singna governor ke khutangda Prime Minister da memorandum pisinkhre Prime Minister Narendra Modi na Manipur da pungkhar ge oina laklamba khongset manung da khwaramba nupi kaithel sinpham amasung saktam kanba lukki maikai gi memorandum ama governor ge khutangda pisinduna athoba matamda Manipur da tangdulai taba phibam hanjil halaktuna ingtapa mahausa ge phibam da poraknaba taksinkhre haidi PM da pisinkheba memorandum adu da yaukhiba maroiba demand singdi miyam ge lifeline oidiba national highway da lona yadaba maongda chathariba thong sing asigi mayokta matik chaba action lokhatkadabani lamdam masida athoba matamda NRC sana handuna mitop sing khandoklaga masa masagi maramdamda halan khigadabani illegal immigrants singna logi wangmada ngaukhai lana sangsilakpa thingnanaba hek yariba makhai athoba matamda border fencing khabagi thabak loishingadabani more Sorachanpur Kangpokpi amadi atai mafam singdagi lanjelakliba IDP sing athubada masa masagi mayumda halangadabani haibna chingbu yauri haidi Journalist amadi media organization singda kihan khanganbagi thabak hengalakliba sida Indian Newspaper Society na nunangbu phongdorakre Journalist amadi media organization singda kihan khanganduna tamthiba maongda chathaba masing hengalakliba sida Indian Newspaper Society INS na nungnangbu phongdoktuna thawong sing asi akana maongda yaningdabu phongdorakle INS ki president MB Premas Kumarna Journalist amadi media organization singda kihan khanganduna tamthiba thawong kaya chatharakliba ase laiba asagi democracy ki khwaidagi maroiba pillar ama oiba freedom of speech and expression da sound not singnabani haiki INS ki secretary general Mary Paul na thadropo serolamana hai Andhra Pradesh da phongba 6 haina mingthonba INS ki member oiba publication amagi journalist singbu tongan ba thaudokta kihan khanganduna attack chatharakliba ase laibak thibani society asina asigumba journalist singbu machin mena bohona thawong asi condemn tawi journalist sing asi public interest da thabak tawjaribani journalist sing da kihan khanganduna tamthiba thabak thawong sing chathana bohona rakpa haibse nongma gi masing hengalakle asigumba thawong asi independent journalism bu namthana bohona ba thawong oigani press amadi media da kihan khanganduna attack chatharapa asi democracy ki foundation da attack tawbaga manai asigumba thawong sing asina maram oiraga journalist sing na akiba leitana makhoi gi thawdang pangthok na bohona bada ayat ama ohelai INS Central amasung state lengak sing da journalist amadi media organization singbo ngak senaba thabak thoram sing amasung lona yadaba maongda kihan khangan bagi thabak tawriba miyoi singgi mathakta akanba action lokhanaba appeal tawri haiki Sahi khudingi angang lising hompugi mathakta cancer naba thengnari hairi chaliba tha sida childhood cancer awareness month ka mari leinana leba asigi tongan mafamda khangai amadi doctor singna pikliba angang singda cancer narakpa bungan na khangdok haunaba honabada mama mapa oiba singna logadaba thudangi matangda awareness piringai sahi khudingi India da angang lising hompugi mathakta cancer naba thengnari haina tongan bu report na phongdorakle leba asigi private hospital amada genetics and molecular medicine gi head oiba doctor Anikyu Hasanna angang singda khwaidagi yamna thengnaba cancer makhal asi leukemia lymphoma amasung central nerve system gi tumor sing oide haiki mahana makha taraduna neurofibromatosis retinoblastoma back with white man syndrome Fanconi anemia na singba genetics ka mari lena ba pokpadagi yarakpa condition sing asina tumor namthanaba laidiba gene singbu mutation tawhanduna natraga chromosome gi oidiba abnormality thohanduna leukemia brain tumor amasung sarcoma na singba ohelakpa yabagi changwang halakli hairi haujuki matamda mama mapa oiba singna masaga ningthina loina duna masagi haksangda ahongba lakpa singa lingai matamda khanghauduna medical invention taunaba khongthang loba tarabadi genetic testing gi matengna cancer singa lingai gi stage da masak khangdo hauduna layeng chathabada mai pakpugi changwang halle angang singda cancer nabagi changwang khalakli base ekoina leiriba akoibagi phibamda pollution gi changwang khalakpa amasung mama mapa oiba singna angang singda pija pithakliba polam sing amadi angang singda lehanba hainabi singi makhasu ponde haba yaro haiki ISIS ka mari lenaba terror organization sing na leba asigi politician sing nana bohonari hairi
Delhi Police na paikhatpa terrorist ka mari lenaba case amagi investigation sathabada ISIS ka mari lenana terror organization kayana leba asigi mari lenaba politician singbo hananabagi akhanaba thorang thoksul paikhatli haba khangbangam le hari Delhi Police ki maike dagi terrorist organization singi miyoi sing oigani haina pharaba miyoi singbo investigation sathabada Maharashtra gi masak nairaba politician ama hanabagi thorang thoksul paikhatli haba khangbangam kibane masida natana Muslim nupi singbu luhongduna leiriba Hindu lining satpa nupasingbo hananabagi thorang paikhatpa leire hainasu investigation sathabada khangbangam lakhre investigation asida phangliba anoba development asina maram oiduna terrorist organization singna leba asida terror network ama sengbatuna leba asida asoba irang thohannaba paikhalakliba khujal thorang asi thengnanabagi damakta wari lenaba security advisor singna akhanaba thorang lokhatuna mekum nahom singna laikre hari ningsingba yabadi aptap nasir Qureshi amadi Sufyan Abu Bakar kawbamyoy ani Delhi Police na terrorist organization singamari thamduna laiba asida terror activity kya sathabada senabamyoy oigani haina singnaduna phaduna haribamyoy ani adubu investigation sathabada Mumbai gi masak naraba politician amadi Muslim ningo lohongduna lauriba Hindu lining satpa nupa singbu hananabagi akhanaba khujul thorang paikhalle habasi khangbangam lakhibani hairi Home Minister Amit Shah na leba asige ani suba National Anti-Narcotics Task Force Conference haudoklagani haidi. Leba asda leiriba tongan ba state amasung union territories singi leiriba Anti-Narcotics Task Force NNTF ki ani suba National Conference lakleba thasigi taratarukta New Delhi da haudoklagani haidi. National Anti-Narcotics Task Force Conference haudokpagi thoramadu Home Minister Amit Shah na haukeba sahi 2024 ge Narcotics Control Bureau Annual Report amadi online drug disposal campaign launch sauragani thoramasda leba asigi leiriba tongan ba state amasung union territory gi leiriba anti narcotics task force ki makok thongba lusingba kunthra tarukna saruk yaduna numit nini chupna pangthokadori thasigi tara taruk tagi houduna tara taret phawba numit nini chupna sathagadoriba anti narcotics task force conference ase leba asibu drug free oirana ba Prime Minister Narendra Modi na sangseleba khongthang adubu thabak taw anthoraknaba anoba road map amasu semgadori numit nini chupna narcotics control bureau na pangthokadoriba conference ase United Resolve Shared Responsibility haiba theme gi makhada pangthokane conference asida leba asidagi drug pumaru phangna muthatnaba honariba mari lenaba stakeholders singna paikhaliba tongan ba khongthang adugi comprehensive review amasung collective analysis ama pokhatuna khanagani haide ningsingba yabudi leba asibu drug free oyanabagi damak Modi lenga ki Home Minister oiriba Amit Shah na 2021 da state amade unit singi akhanaba ANTF semgatuna drug muthatnaba khangan kiba laikhrabani haide kaksing lamkhai gi laifam loknung da lamhui ama leram le haide Manipur da hojik matamda toina uba amadi makhol taba phangkhidraba loinana rodent amasung insect singbo control tawduna mass predator ama oina ecosystem da yamna sauna kana ba piriba Kennedy family gi manung janba lamhui makhalama ngarang kaksing lamkhai gi laifam loknung da lerambadagi kanbangam khre hadi pawsina hai ngarang ayuk pung 3:30 tabada kaksing dagi yengkhom Rupchandra apokpa kumar na magi laifam loknung da leiba ingkholda lamhui ama leramba thengnakhi mahana range forest officer kaksing S Sundarda pau pirakpadagi aro na lusingba tim amana lamhui adubu tekta kaidana lokhatki DFO Thobalda LJCL gi pautang matungina lamhui adubu Manipur Zoological Garden iroi sembada sinakre hari